Yamikilbida Taramachari, thank you. Yilbida Silverpagi, thank you so much. Darshan Hirama, Kanakana, Happy Nibiditane. Then, thank you, Nibia. Nanti kedua thata bola lebih ka ibi nang live ko thadra bo ibi yang da short people coming people jate dum thajen ni mi nga tan ye ga na susang ye sang de tha ba ka nga ba tum man ge na po na dum thajen ni mi nga ji ge de tha ba ka sang de ba susang de ma tam de ko to tam sang de 상다 나 타제네 오늘 답답다 같았비니 땡큐 니베 라이크 또 비람 베게 자가 바칸 니베 니베 그 자라 보고 자게 니베 거기 나들 자게 라이크 또 준비하면 니베세 더 얌간 마말리 상다 나 람 마말리 니베세 그냥 보이길 위해 다는 세면 항상 사포트 위고 라이트 준비하면 난 어떤 사포트 위는 감제 팀은 아주 좋아하거든. 상다 나도 타방한데 수딩 어떤 타게 돼. ꯄꯨꯡ ꯑꯅꯤꯒ ꯀꯃꯥꯏꯅ ꯐꯝꯃꯤꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏꯅ ꯄꯨꯡꯈꯥꯏꯃꯨꯛ ꯐꯝꯃꯒ ꯐꯝꯃꯤ ꯈꯪꯗꯦꯗ ꯃꯥꯅ ꯁꯪꯗꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯗꯒꯤꯗꯤ ꯂꯥꯏꯚ ꯊꯥꯕ ꯇꯧꯖꯕꯁꯦꯀꯣ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤ ꯚ꯭ꯌꯨꯁ ꯂꯩꯇꯦ ꯂꯥꯏꯚ ꯊꯥꯏ ꯁꯣꯔꯠꯀ ꯂꯥꯏꯚꯀꯗꯒꯤ ꯀꯛꯄꯅ ꯚꯤꯗꯤꯑꯣꯗꯩꯗꯤ ꯀꯛꯄ ꯋꯥꯠꯂꯦꯕ ꯁꯣꯔꯠꯀꯁꯤꯗꯤ ꯆꯥꯝꯃ ꯀꯛꯏ ꯚ꯭ꯌꯨꯁꯁꯦ ꯁꯣꯔꯠꯇꯦ ꯃꯣꯏ ꯀꯛꯅꯕ ꯑꯗꯨꯝ ꯈꯔ ꯁꯦꯝꯃꯕ ꯍꯥꯏꯅꯤ ꯊꯥꯒꯠꯂꯕ ꯍꯥꯏꯗꯨꯅꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯈꯪꯗꯦꯗ ꯑꯩꯅꯈꯔ ꯈꯪꯖꯗꯕꯅꯤ ꯃꯌꯥꯝꯁꯤꯗ ꯋꯥꯔꯤ ꯁꯨꯅꯅ ꯂꯩꯇꯦꯅ ꯑꯗꯨꯝ ꯆꯪꯉ ꯊꯣꯛꯈꯤꯕꯅꯤ ꯋꯥꯔꯤ ꯁꯨꯅꯅ ꯃꯤꯁꯨ ꯂꯩꯇꯦꯅ ꯃꯤꯡꯐꯥꯎ ꯂꯩꯖꯗꯕ ꯂꯣꯏꯅꯤꯗ ꯀꯅꯥꯝꯕ ꯂꯥꯛꯄꯤꯗꯕ ꯅꯤꯕꯦꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯤ ꯊꯦꯡꯛ ꯌꯨ ꯅꯤꯕꯦꯗꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯅꯤꯕꯦꯗꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛꯅ ꯆꯪꯉꯒ ꯃꯆꯦꯒꯤꯗꯃꯛꯇ ꯂꯥꯏꯛ ꯑꯃꯈꯛ ꯇꯧꯕꯤꯔꯝꯃꯦ ꯊꯦꯡꯛ ꯌꯨ ꯅꯤꯕꯦ ꯂꯥꯏꯛꯇꯁꯨ ꯇꯧꯁꯟꯕꯤꯔꯝꯕꯒꯤ ꯅꯤꯕꯦ ꯊꯕꯛ ꯀꯜꯂꯤ ꯃꯥꯅꯦ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯀꯣꯜꯂꯤꯛ ꯂꯣꯏꯁꯜꯂꯤꯔ ꯀꯩꯅꯣ
ꯅꯤꯕꯦꯒꯤ ꯂꯥꯏꯛ ꯑꯃꯈꯛꯅ ꯉꯥꯟꯗꯨꯅ ꯂꯩꯔꯦ ꯌꯦꯜꯕꯤꯁꯤꯒ ꯑꯇꯩ ꯀꯅꯥꯃꯇꯒꯤ ꯂꯩꯇꯦ ꯅꯤꯕꯦꯗꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛꯀꯤ ꯂꯥꯏꯛꯅꯤꯀꯣ ꯑꯃꯈꯛ ꯐꯪꯖꯔꯤꯁꯦ ꯅꯤꯕꯦꯗꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛ ꯂꯥꯛꯑꯝꯃꯤ 1 ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯒ ꯆꯠꯄꯤꯈ꯭ꯔꯦ ꯅꯤꯕꯦꯁꯨ ꯅꯤꯕꯦꯒꯤ ꯂꯥꯏꯛ ꯑꯃꯈꯛ ꯉꯥꯟꯖꯔꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯋꯥꯔꯦꯗ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦꯗ ꯑꯌꯨꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯊꯕꯛ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯉꯥꯡꯁꯨ ꯇꯨꯝꯈ꯭ꯔꯦ ꯁꯨꯝꯕꯤꯔꯒꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯑꯩꯒꯤꯁꯨ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯨꯝꯈ꯭ꯔꯦ ꯀꯅꯥꯅꯣꯝꯁꯨ ꯂꯥꯛꯑꯝꯃꯤꯁꯦ ꯑꯩꯅ ꯁꯣꯝꯗ ꯆꯪꯉꯦꯗ ꯄꯥꯎ ꯅꯝꯕ ꯊꯦꯡꯀ꯭ꯌꯨ ꯄꯥꯎ ꯅꯝꯕꯁꯨ ꯂꯥꯛꯑꯝꯃꯤ ꯌꯥꯏꯐꯔꯦ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯁꯤꯁ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯇꯨꯝꯕ ꯆꯠꯈ꯭ꯔꯃꯅꯤ ꯄꯥꯎ ꯅꯝꯕꯁꯨ ꯊꯦꯡꯀ꯭ꯌꯨ ꯅꯤꯕꯦꯒ ꯄꯥꯎ ꯅꯝꯕꯔꯒꯒꯤ ꯂꯥꯏꯛ ꯑꯅꯤꯈꯛ ꯉꯥꯟꯖꯔꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯊꯦꯡꯀ꯭ꯌꯨ ꯅꯤꯕꯦ ꯊꯦꯡꯀ꯭ꯌꯨ ꯄꯥꯎ ꯅꯝꯕ 5 ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯅꯤꯕꯦꯒ ꯄꯥꯎ ꯅꯝꯕꯔꯒꯤ ꯂꯥꯏꯛ ꯑꯅꯤꯈꯛ ꯉꯥꯟꯖꯔꯤ ꯑꯩꯗꯤ ꯃꯤꯒꯤ ꯑꯦꯜꯕꯤ ꯆꯪꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯂꯥꯏꯛ ꯇꯧꯏꯀꯣ ꯚꯤꯗꯤꯑꯣꯒꯁꯦ ꯊꯥꯡꯒꯠꯂꯤꯁꯤꯅꯦ ꯂꯥꯏꯛ ꯇꯧꯁꯟꯕꯤꯗꯦꯕ ꯑꯗꯩꯗꯤꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯄꯗ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯄꯅꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯁꯤꯡꯒ ꯃꯤꯒꯤ ꯃꯁꯤꯡꯒꯅꯦ ꯀꯃꯦꯟ ꯄꯤꯔꯝꯕ ꯃꯤꯒꯤ ꯃꯁꯤꯡꯒ ꯀꯃꯦꯟ ꯄꯤꯔꯝꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯍꯦꯟꯕ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯗꯕꯗ ꯀꯃꯦꯟ ꯇꯧꯁꯜꯂꯒ ꯑꯗꯨꯝ ꯆꯠꯈꯤꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯩꯅ ꯉꯁꯥꯏ ꯁꯟꯗꯥꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯄꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕꯤꯗ ꯀꯃꯦꯟꯇꯃꯛ ꯄꯤꯔꯝꯃꯒ ꯆꯠꯈꯤꯕꯅꯦ ꯈꯪꯗꯦꯗ ꯃꯑꯣꯡꯅꯤ ꯃꯤꯁꯤꯡꯁꯦ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯗꯕꯗ ꯌꯦꯡꯗꯕꯗ ꯌꯦꯡꯕ ꯁꯥꯅ ꯀꯃꯦꯟ ꯄꯤꯔꯝꯃꯒꯅꯦ ꯆꯠꯅꯈꯤꯕꯅꯦ ꯊꯣꯏꯕ ꯂꯥꯛꯑꯦ ꯆꯨꯝꯃꯤ ꯍꯥꯏꯅ ꯆꯨꯝꯃꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯗꯕꯗꯅꯦ ꯀꯃꯦꯟ ꯇꯧꯁꯜꯂꯝꯃꯒ ꯆꯠꯈꯤꯕꯅꯦ ꯅꯣꯛꯅꯤꯡꯗ꯭ꯔ ꯁꯤꯕꯣ
Yes. Thoibagi chummi 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 taradina pau chummi chummi ga thoiba 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 chummi 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 Nibegi like paunambagi like ga ningal se thoibagi like yaudri chummi chummi chumdro 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 video jing jingabida jingba sana comment pisalamaga chakhiban Natasu jing biramo ba matek tasuko Adunida Tabasu Sangde Elbise Sangha Sangdana Tajarimida Atang Angang Popona Tabani Tumgre Tumhalame Toibana Jingliko Haba Jingu 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 Chumi 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 Ma Chumi Sukam Jang Nakamana Chumi Chumi Torino Sibo Chumi Chumi Ôi ba thì mà cái sừng thầm của các bạn này sao? Ôi ma thì ra cái sừng thầm của các bạn này. Ai thì cái sừng của sao tao tả đi nè, sừng sẽ pura mà pang ngắt ngay là mấy cần chân đó nó. Sừng sẽ cần chân mà pang ngắt nắp là lấy để tao đi sẽ đi vậy mà. Pura thì cái máy tao đấy nè. Saya dia cái video tu kata dia tahu je pura sanggup mapang kata ngai le ne. Awo panate da tauri thabak se agi comment da dia bi ngarang sanggup ka kare ngasi junang tauri da ro. Ka di ka haude ba pura mapang da nap na le me. Adi cha thari haudoram. Sama chu phajadro bani. Oi ma kai wa ne kha koi ni. Serang ini kau deh, tadi kau deh. Sekarang ka thoi ba kana sangum pesa pi ne dia na sahab. Aisyuk kalam dore katang tadi kau deh. Wara banida tumninga banida dia bida hango sangum kahal itu kanana no hai na thôi nè nuôi nên là phải xả pi ni hai ba mang sẽ chumi 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 ok chumi 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 thôi bây giờ qua ta không đây mấy cái video làm để support cho tôi मेरा था कि सना रे lupa kontrapi karbani ya oh pare kan cumi maraksita shana lepa nani pergi hoi kemana ini nah coba cumi hoi kana leite aigi elvida thôi nang like pidra bo like ani kaksen ni biena chat pisal ma chakra hoi ma ai sangom je pura dia gi dumai to le ka ti ka salau do ba mapang to ta kang maka apa hangga maka apa kwa hangga maka apa kai non tau ila so ngapai maku bas kandi hangga maka jam papa nih benakan di bas kandi hangga maka apa kalau hangga maka apa
ꯌꯦꯡꯉꯨꯁꯤ ꯀꯅꯥꯐꯥꯎ ꯂꯥꯛꯇꯕꯅꯤꯀꯣ ꯂꯣꯏ ꯇꯨꯝꯅꯈ꯭ꯔ ꯃꯥꯜꯂꯦ ꯍꯪꯒꯥꯝ ꯑꯄꯥꯛꯄ ꯍꯥꯏꯅ ꯁꯨꯝ ꯂꯩꯈ꯭ꯔꯦ ꯊꯣꯏꯕꯁꯤꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯊꯣꯏꯕ ꯉꯄꯥꯏ ꯃꯀꯨꯝ ꯍꯥꯏꯔꯦ ꯉꯄꯥꯏ ꯃꯀꯨ ꯉꯄꯥꯏ ꯃꯀꯨ ꯉꯄꯥꯏ ꯃꯀꯨ ngapay maku 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 ꯊꯣꯏꯕꯁꯦ ꯂꯥꯏꯔ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯍꯥꯗꯦꯕꯂ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯍꯔ ꯍꯔ ꯃꯍꯥꯗꯦv ꯍꯔ ꯍꯔ ꯃꯍꯥꯗꯦv ओम नमः शिवाय ngapay makuꯁꯦ ꯋꯥꯔ ꯃꯥꯜꯂꯦ ꯏꯃꯥ ngapay maku ꯋꯥꯔ ꯃꯥꯜꯂꯦ ꯄꯣꯊꯥꯈꯔꯦ relax thank you ngapay maku ꯋꯥꯔꯦ ꯄꯣꯊꯥꯈꯔꯦ ngapay maku ꯋꯥꯔꯦ ꯄꯣꯊꯥꯈꯔꯦ ꯑꯩꯅ ꯅꯍꯥꯟ ꯐꯥꯗꯔꯁ ꯗꯦꯒꯤꯗ ꯊꯥꯕꯗ 4 ꯐꯪꯉꯦꯕ ꯑꯗꯨꯒ ꯑꯃꯨꯛꯀ ꯀꯛꯊꯠꯈꯤꯅ 2 ꯈꯛꯇꯪ ꯉꯥꯏꯕ ꯌꯥꯎꯅꯤ ꯌꯥꯝ ꯇꯜꯂꯦꯗ ꯃꯣꯏꯅ ꯀꯛꯅꯕꯒꯤ ꯁꯨꯝ ꯈꯔ ꯊꯥꯕꯗꯨ ꯇꯥꯔꯦ 하우테 자르는 짜시 마루 흔독시 마똥 하우테 가리노 떠쇼 가리노 깡낸 떠쇼 가리 인양 짜비게